Outer Honorable MP Sri 𝗣𝗥𝗘𝗦𝗣𝗘𝗘𝗖𝗛 mahak masamak na ngasi pigiba minute 30 muk sangba speech se each and every point mayam na Manipur praja mayam na yamne appreciate tawki aduda mana phaja phaja ba haibada chahi tara hen base khoi nahak ki man ki baat tara lai chahi tara hen base Prime Minister Sri Narendra Modi ki man ki baat khoi tara lai hojikti Manipur ki baat tabiyu haibane Manipur da lakpiyu Home Minister su lakpiyu Manipur ki baat tabiyu Manipur khoi kham theng ware Manipur mai chae Manipur da shanti leitre masi laga Manipur da awana se hangbiyo haina haye ada bana yamna nungsiba statement ama thamba je kaino haragadi yengo tampakta leiriba aikhoigi maitei chinau sing tampakta leiriba maitei chinau sing se kangla tongbi lanba ngamdre kaithel manbi lanba ngamdre adudagi ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯁꯨꯒꯅꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯄꯂꯦꯜ ꯍꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯁꯣꯝꯗ ꯎꯈ꯭ꯔꯨꯜꯔꯣꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯌꯥꯝ ꯐꯖꯅ ꯌꯥꯏꯉꯪꯄꯣꯛꯄꯤ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯐꯥꯎ ꯌꯥꯝ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯃꯦꯕ ꯑꯗꯣ ꯃꯥꯅ ꯀꯩꯅꯣꯗꯨꯗ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯌꯨ ꯑꯁꯨꯛ ꯋꯥꯔꯕ ꯃꯐꯝ Honorable MP ani se Manipur praja miyamna huge margin da kahalibno haragadi madugi thajabadu ubagineba madugi thajaba MP ani sida makhoi ani sina Manipur represent tawraga chathanba taragadi soidana maki Manipur praja miyam gi voice kholau se soidana maki parliament ta thamakani haibagi thajabadu neba tawrise madugi thajabado manghanba leitana 𝗣𝗣𝗣𝗣𝗑𝗧 nasu yam phajana marik chumna minute mapan muk piba speech to the pigi at the same time ngasi Sir 𝗣𝗥𝗘𝗦𝗣𝗑𝗏𝗟 nasu yam phajana marik chumna pigi hoi mamangi 𝗣𝗣𝗣𝗡𝗏 na pibda core issue adu da haina ruling gi side gi yamna criticize tawgi core issue haibu parliament prime minister na Manipur thausabi da je core issue neba Manipur na hujik thengnarabe samasya thatraunga helabsida solution puraknanaba hotnadabase masi core issue neba instead madugi mahutta Rajya Sabha da chelaga Manipur da shanti leire school kare luhongba tawre chathok chasin tawre hana hairido madu core issue na thaiba kawe habnida adu dang ai thamjage okay hojik Rajya Sabha gi ofam je muk panbiri hojik Congress Party na yam toina hangbo wangsi BJP gi MP sing na kari ngaki ke habane du Rajya Sabha da BJP na zu yam kana haire besina ikoi gi amadi minister oigre aduga amana ikoi Rajya Sabha gi MP oibane aduga Rajya Sabha gi MP ikoi ningthol le sema sana jawb si de dum ma illegal immigrants gi matang da adugi mangasai border fencing gi matang da wafum me ama thammi haidana ikoi tadana hai aduga mamang da thamgi besu leire and ngarangi dana amuka hojik sadari parliament session sida ngarang Manipur gi MP Rajya Sabha gi MP na indho lesema sana job na thangbi wafam je rehabilitation package ama musu Manipur gi issue ji yam tun resolve to bi haibani ani jini maru point ni thambe atopa point amadana Manipur da irang je tam na safare aduna safara bani na sigi khudong chawal roga issue ji resolve to bi yagani habi gi wafam masu pali kari habini gi matang je Congress ki wen irang safare haina aidi chinda khakta statement amoina I thokpadi masidi chumde hana khale safare haragadi practical oina Manipur leimai da ugadabani madumakto Honorable MP Rajya Sabha na su ubiramgani hana khale aduna safare hana lauraga peace leire na lauraga leimai dadi Manipur dadi kemta tadragadi madudi aidi statement khaktuna ai apenba leite hana haijaninge adure ngasai akhoigi pabung yambem labana su thambi kiba Honorable Rajya Sabha gi MP na thambi ba statement duga mari lena pabung na marik chupna haibi gre na khale maduda idea dum stuck tawjage okay aduga ekhigi hojik leiriba issue sida Congress Party gi maikai dagi hojik leiriba issue sida kari deliver tawkhage haibani MP ani dikare adu ngasi fawda kari deliver tawkhage haidana tonga social media site sing da BJP gi ekhigi spokesperson sing then BJP gi leaders sing na question hangapase adum ekhoi yam tatana ta even ekhoi
popular isamакꯁꯨ as youth leader moina congress ki leader moina mase awai akhum tawna social media da yam toinu ui masigi matang da de ngasi ekoi notice video gi dialogue ki khutang si da haibata re congress ki mp ani sina ngasi phawba da haibata re kari kari ekoi rehab ta lei ekoi sorry relief camp da lei mayam aduga hazike lanji gi mari leina kai ki tawkhage na wang mayam hangi ise se kari pom bi Congress party na since the very beginning ngamjaba thakta rajniti dol gi dola gi thidana dum Manipur praja miyam gi work tawraga lai at the same time Congress party gi level da national level da Sri Rahul Gandhi ji masa yauna Assam gi nakraba Assam gi MP Sri Gaurav Gogoi yauna parliament ta adukki mating Manipur gi matang da pukhat pigi adudagi India block ta yauriba MPs mayamna mahuwa moitra dagi hauraga mayam jina Manipur gi matang da parliament nin hangi bane aduna sumaram oraga even prime minister maron khitang dorga su second kunsa gi mamang chahi da thorakri dani ado handak su Manipur gi MP ani na kaidograge haragadi Manipur gi MP ani na kholau laubuduna parliament Manipur gi voice samo ina pukhat paduna maram oraga ni prime minister na lok sabha da ki dana rajya sabha da chielaga Manipur gi matang da pangiribje nalam draga di madu palloi hana khalli aduna Sri Rahul Gandhi ji masamak leader of opposition Manipur da ahum lak pirami karigino Manipur praja miyam gi awana hangdana awana hangbiraga Manipur praja miyam gi milu pirang du da saruk ya biramaga parliament ta hangra matung da parliament ta madu puthoga India sin bathungna natana national international gi thak ta Manipur gi issues e mayam da acknowledge ta weba masine ba opposition party gi achoba role hairagati okay matang sida ko popular na panbiri wafam simakta ko BJP gi makok thongbu luchingba including the chief minister aduga ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯌꯥꯏꯃ ꯃꯅ ꯌꯥꯝ ꯀꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯗ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯍꯥꯏꯗꯅ ꯄꯥꯎꯊꯣꯛꯑꯀꯥꯟꯗ ꯃꯁꯤꯅ ꯄꯥꯕ꯭ꯂꯤꯛꯀꯤ ꯄꯔꯁꯦꯞꯁꯟ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯗ ꯑꯃꯨꯛ ꯐꯥꯎꯕ ꯋꯥ ꯉꯥꯡꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯥꯖꯍꯟꯈꯤ ꯃꯤꯌꯥꯝꯁꯦ ꯑꯗꯨꯅ ꯍꯨꯝꯃꯒ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯇꯁꯦꯡꯅꯃꯛꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯔꯤꯄꯤꯇꯦꯗꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯝꯃꯤ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ prime minister no wangang de haba prime minister na silent orga lei haba propaganda ama congress na tawe haba dana ekoi manipur chief minister aduga manipur gi minister na tawri allegation ja masidari kari respond to bini yamna mature oina leba ki leader mo orga di statement ai thamhaningi mature oida mong da thamhan bai pamde handaki election jida hanjanjan haire achauba huge margin da mai pa ise praja singi thajabadunani praja singi thajabado हाइरिबा खोगी ऑनरेबल एमपी सनी सिदा पार्टी सिदा लेबीबगी मरमना प्रजा सिंगना मखोगी मैंडेट अदु पीबीबनी अदुदा प्राइम मिनिस्टर वा ngang ngang de haidudi honorable chief minister amasung honorable minister Kevin PD na ngang de na phongdok tragasu praja miyam ni hena khangi hena idi khale ngang drabadu da ngang de habani ngang ngang de haigadro aduni मन की बात तारे चाही तरा है ना मणिपुर की बात बोलो Honorable Hanagi ex-chief minister Pabung Ibobi ne jo hai dunia ba nangi man ki baat akoi taman gre Manipur ki baat ta huji wari sabiro hai na mamang chai hai gi do mayam jo khangbiram gani ngangban da bagi ne ba popular prime minister na handaki parliament da thamgi bo wafam ji gi mamang da for 2 times hai ba tare Manipur gi matang da mention tawki aduga masi ki matang ji da mamang da ekoi gi nupi ani fi thong da bagi matang da ungtung mention tawki and then parliament da jo amuk mention tawki ba leire aduga even republic day da jo Manipur gi matang da pan gi ba leire ahum lak masida masigi wafam si da BJP na ekoi congress party na silent oi hai da hai ribaje masigi silent ki handok se kari ne na ekoi takpi be ai gi imung da hojik sai je mafam am da leire ai gi imung da problem thoi haraga di ai do ai gi imung du da chatlaga wahang pahung kamai tawri no kai dawri no na solution purak na ba hona ga da natra ado mapa mo na ma taw khibra never adai mana wangangi ba wada if madugi nongpok sek mai gi thodok to thom da taraga di prime minister wangangam gadra haib da chobo question amani prime minister na madugi matam du da ngangi ba wahai do madudi akakna ba phurup amada samna haraga akakna ba phurup ama khoi maitai khunai se khoi maitai phurup se yamna kaino tawbu wari nati ko igi se khoi maitai se prithvi ge laimai da yon bane ba madugi issue da khakta wangangi do madune ba prime minister amu oraga de as a whole jati bijati khaidana Manipur gi yai fanana bagi dam ko wangang bi oba mayam na prime minister da sauri se kari gino mayam na honorable chief minister na prime minister unaru re haraga madugi proof and evidence khaki wana ta na prime minister na kari thama age haba mayam na taningi se kai gino ai gi yum da haino fazaba ma haure ai friends mayam ma la e nangi haino je chaningi hena
aina akhoi bada hangugi ge na changre akhoi bada hanguraga aina thoraga tumina mayam du da akhoi bana chawa hai jo hai daba chaga no jo hai daba kona mullaga chaw jo hai da kem hairam da bi tumina chakhraga di ai je ai ge friends sing du ne kari ne na khandori ge ba adu du ne ba unagre na di haire unariba poto kari ge matang du unage have du ne ba huji mayam na hangi se unagre har gadi manipur da kari prime minister na kari thaja pira age adu gi poto mayam da sengdok piyo hai ba ne ba prime minister na wangang bada mayam ne hena khangi du ne prime minister na wangang bada peace hanjale have du raba prime minister ge maru oibo wahi se karai da peace hanjala ge have ne da peace hanjale have khudam changdam amta pibiyo ba peace hanjale ha ga akhoi je freely movement to ya ga da natro sangbidan na khoi da piri ba right ne ba free to movement to da khoi je ning tam ba akhoi da sangbidan na khoi da right piri ne ba manipur da leina ai samak se akhoi kendra je sinthung ne chat pangam de ba madam di kangla tongbi gi forest ki leiri ba jaga si de lan bangam de ba tangkhai ma di akhoi kendra se mai kendra oi ri ba masira ba peace lei hai se aduna ne ba mayam na khoi sau na ri je ado congress party na prime minister na manipur gi issue je sideline tawraga leire wangang dre na hai ri se masi praja sing na ngangi bo wangang do praja singi thamoi de ichil da fauri ba mayam do khoina voice for the voiceless amoy na khoi ngang bane ba aran ba de yumbam oira ngang ba na te ba asine aina thamjani se aroi ba wang moina aina popular da laksaning ba je congress party na prime minister kai gi laktri no haidana kan wang hangi ko even ngasi jo prime minister laktabi matang se mamang da jo ekhoi ojabi mon panji ba leire handak so maka alfred atharna prime minister laktri kari gi no na mupalle jayam ramesh su manipur gi chief minister na prime minister unaba matam da ekhoi gi prime minister do manipur da lakna bi invite to biram ra haire ado prime minister ji manipur da yam la haning ba ji congress party su phobi ba male and prime minister na manipur da lagadi congress party taram no pigadra and again ani so bada congress party na kari sa to ge prime minister manipur lakpada prime minister hanadi yamna mani bjp ge central leader sing je yam toina la ambani prime minister masamak se assam da la ami assam da la ga safari ga tawdana samu mathak ta tong dana yam tawram me ba ade manipur gi chakwa thorangi project tu bu arunachal dagi oina sangare ab arunachal de oina sangare amne the remote control tawraga ado guwahati dagi assam dagi manipur yau bai just 45 minutes mukha ki oram gadra na khale ina landraga di 45 minutes ki khak tu da lak pira maga manipur gi awana hangaga party gi tokro party khaki khandabagi natro huji manipur mai chak padabu congress lai hogudro bjp khak lai hogudro manipuri macha as a whole ne ba khoi so ise adu nantro june gi tang 13 2023 da irang hek horabagi mathangi thadu da honorable clp Sri O Ibobi na luchingba congress ke mla sing na 15 days came to ru do karigino prime minister maru oi prime minister na solid oiba decision man manipur sida lobum thoi hana haibagi na tro khoi manipur da khorang na praja myam na ngai ne se congress party gi to khroba manipur da lairiba praja lakh kunthra khara henbasina the prime minister of india Sri Narendra Modi je manipur da khongkap amatang khak oraga su yuri gagarin na matam amada Neil Armstrong na thagi laimai da makhong tagi bado adumaina tahanninge ba madu karam kan ta doino sine just one footstep amakak tabiyo sine yare icha sa ai la e mayam wari sanaraji haina mana thong da launa hangdok piyo habne ba adu khaktani congress party khakki natte ko manipur da lairiba praja lakh kunthra henbasina honorable prime minister nahak pu ngairi aduna bharatiya janata party state ki lairiba singsina vishwa guru mapangal kanba honorable prime minister mathauna leiba yamna thongna faba mina chingthana ba duma prime minister do Neil Armstrong na matamama da prithvi gi ahan boina thagi laimai da khong thangi do adumaina tha traunga gi matung sidam tang thangbira ga de na khawang na ngairi haina ai paujel pijari okay manipur gi praja puna mana khawang na ngairi adu congress na khara hena khawang na ngairi khawlang na ngairi abadane anyway